CM Biren Lakipur Kendra BJP gi mirep oiriba Kausik Rai gi damak ngasi bot khomkhre CM na bot khomba lakpura Lakipur gi Meetei Singh mai houna saokhare Assam gi oina pangthok kadoriba Assam Legislative Assembly gi mikhal da Kasar District ki manungsana Lakipur constituency BJP gi mirep oina songthokliba Kausik Rai gi damak ngasi Manipur gi Minister N Biren helicopter da mafam adu fawba tana satuna bot khomba gi thabak satakre amaromda Chief Minister na Lakipur constituency da laktuna BJP gi mirep ki damak bot khom sakhiba dubo Kasar district ki Lakipur da khundari ba Meetei Singh mai hauna saokhre Chief Minister nga se ayuk bot khom satnabagi damak helicopter da Imphal gi Kasar district tamna paikhi Chief Minister ki khongsat aduda Education Minister S Rajan MLA Rameshwar Meetei LDA gi Chairman L Sushindro Kairao Kendra gi MLA Rameshwar amadi Khetrigao Kendra gi MLA N Indrajesu saruk yakhi Chief Minister N Biren election campaign saruk yaba lakhiba adugi damak Lakipur constituency gi atasya labuk haiba mafam aduda miyamgi mifam ama pangthokhi Mafam adugi labuk amadi Chief Minister atai Minister MLA singna tongwa helicopter adu takhi Chief Minister na kum tharakpa matamna mafam aduda tilliba miyamna Bharat Mata gi joy haba khulaw lawduna Chief Minister amasum maki loinarakpa sing adu harau tayamna okhi loinana Chief Minister na BJP gi merep oina Lakipur constituency da songthokliba Kausik Rai da miyamna vote thadabiduna Assam da BJP gi sarkar ama amuk hana lakhanana ba khotna biu haina khutlonaduna appeal tokhi haiba pawma ngasi phonakhi amaromda Lakipur AC gi manungda lairiba Manipuri Meitei pangal singna Chief Minister na mafam adura bot khomba lakhibadu yamna kana yaningda ba phungdokhi mangjawnana Lakipur AC da BJP gi merep oina ba tanakhi adubo ticket PB khidabadagi independent merep oina songthokliba Meitei masa Lairik yengba thoiba singagi mayokta thabak tawba oina thokani maduna Lakipur da Chief Minister na bot khomba lakpidana ba haijakhiba laikhre Lakipur AC da BJP gi merep oina songthokliba Kausik Rai gi bot khomba gi mahuta Chief Minister na Lakipur gi merep lairik yengba thoiba singagi damakta mai paknaba bot khombifam thokpani BJP gi ticket ki matang da so Assam gi Chief Minister da haijaduna Lakipur AC da mirep oina songthokliba thoiba da BJP ki ticket pibinaba hotnaramlabadi CM Biren bu Kasar district da khundaduna lairiba Assam gi Manipuri amasum Manipuri Muslim singna thagalamgadabani hairi panmayabani mamang saying lising ni kun gi March mari da Assam gi Kasar district ki Lamaragram da pangthokiba Wall Meetei Convention da Chief Minister Birena Chief Guest oina saruk yakhi miyoi lising marirom tinkhiba convention adura Chief Minister Birena wa ngangladuna Assam gi tungan ba mafam singna khundaduna lairiba Meitei amadi Meitei pangal singi damakta Manipur sakarna pambom tingna lepli pangba yaba tengbang pangani haibaga loinana tungan ba sakho thorangi thabak kya paikhatkani haina wasak pagaloinana lapthoklamkhi adubu Chief Minister Biren Kasar khundariba Meitei amadi Meitei pangal singi pambom tingna lepli hairaga Kasar district Meitei masa amana mirep oina songthorakpada bot khombidabada saugatpidaba haibisi Chief Minister na lauthokhiba amadi wasakhiba adugi onna tainabada thabak tawbani hairi haba pawmusu phonakhi